ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯉꯣ ꯂꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯉꯣꯕ ꯑꯗꯩ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯎꯒꯅꯦꯕ ꯀꯔꯝꯕ ꯗꯤꯇꯦꯜꯁꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯣ ꯅꯪꯒꯤ ꯅꯪ ꯑꯩ ꯍꯥꯏꯐꯦꯠ ꯔꯤꯃꯥꯏꯟ ꯇꯧꯔꯛꯀꯦ ꯍꯥꯏꯌꯣꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯇꯥꯏꯃꯤꯡꯁꯤ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯅꯪꯒꯤ ꯀꯩꯀꯩ ꯗꯣꯀꯨꯃꯦꯟ ꯀꯩꯀꯩ ꯆꯪꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯑꯅꯦꯕ ꯑꯣ ꯂꯥꯛꯑꯦ ꯍꯥꯏꯔꯛꯑꯅꯤ ꯁꯣ ꯑꯩ ꯍꯥꯏꯐꯦꯠ ꯔꯤꯃꯥꯏꯟ ꯇꯧꯔꯛꯀꯦ ꯅꯪ ꯍꯥꯟꯅ ꯔꯦꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯒꯀꯣ ꯁꯣ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤ ꯑꯥꯏ ꯗꯤ ꯄ꯭ꯔꯨꯐ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯅꯪꯒꯤ ꯍꯦꯗꯐꯣꯟ ꯑꯗꯩ ꯁ꯭ꯇꯦꯟꯗꯔꯠ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁ ꯑꯗꯩ ꯃꯤ ꯌꯥꯝꯅ ꯀ꯭ꯔꯥꯎꯗꯦꯠ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯣꯏꯗꯕ ꯈꯣꯠꯂꯣꯏꯗꯕ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯗꯤꯚꯥꯏꯁꯇꯣ ꯐꯨꯜꯂꯤ ꯆꯥꯔꯖ ꯇꯧꯒꯗꯧꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯒꯀꯣ ꯑꯦꯔꯥꯎꯟ 2 to 3 hours ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯗꯥꯇꯥ ꯅꯪꯒꯤ ꯃꯩ ꯕꯦꯛꯀꯞ ꯂꯩꯇ ꯇꯥꯔꯒꯗꯤ ꯃꯔꯛꯇ ꯂꯣꯏꯈꯤ ꯇꯥꯔꯒꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯃꯥꯡꯉꯤ ꯑꯩꯁꯨ ꯃꯇꯝ ꯃꯥꯡꯉꯤ ꯀꯩꯝ ꯀꯥꯟꯗꯦ ꯑꯗꯨꯅ ꯑꯗꯨ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯅꯦꯠꯀꯤ ꯍꯥꯏꯗꯤ ꯅꯦꯠꯇꯁꯨ ꯍꯥꯏꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯃꯈꯥꯗꯨꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯌꯥꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯈꯜꯂꯁꯦ ꯗꯥꯇꯥꯁꯨ ꯍꯥꯏꯗꯣꯏꯅꯦꯕ ꯁꯤ ꯅꯪꯒꯤ ꯗꯥꯇꯥꯁꯦ ꯑꯦꯔꯥꯎꯟ 6 GB ꯗꯥꯇꯥ ꯔꯤꯀꯃꯦꯟ ꯇꯧꯕꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯦꯗꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯪꯉꯣꯕ ꯃꯥꯅ ꯑꯣꯏꯗꯦ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯣꯏꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯊꯝꯅꯕ ꯇꯧꯒꯦ ꯍꯥꯏꯒꯅꯦꯕ ꯍꯥꯟꯅ ꯈꯪꯕ ꯂꯩꯔꯝꯕ ꯃꯤ ꯇꯥꯔꯒꯗꯤ ꯈꯪꯉꯦ ꯍꯥꯏꯔꯛꯀꯅꯦꯕ ꯇꯧꯔꯦ ꯂꯩꯔꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣ ꯃꯈꯥ ꯇꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒꯀꯣ ꯁꯣ ꯑꯩꯒꯤ ꯃꯤꯡ ꯁꯤꯅꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯩꯅꯤ ꯁꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗꯤ ꯑꯗꯨꯗꯣ ꯍꯥꯏꯔꯅꯤ ꯌꯥꯏꯀꯣ ꯍꯥꯏꯌꯣ ꯑꯗꯨꯝ ꯀꯅꯦꯛꯇꯤꯡꯅꯤ ꯑꯗꯨ ꯁꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯗꯥꯗ ꯂꯩ ꯅꯣꯏꯗꯥꯗ ꯁꯤꯐ ꯇꯧꯔꯒ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯐꯦꯃꯤꯂꯤ ꯁꯤ ꯂꯩ ꯑꯩꯒꯤꯁꯨ ꯍꯥꯟꯅꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯂꯣꯋꯔ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅ ꯍꯧꯕ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯀꯅꯦꯛ ꯇꯧꯔꯒ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯃꯈꯩ ꯑꯗꯨꯝ ꯀꯜꯇꯤꯚꯦꯇꯔꯅꯤ ꯑꯗꯨꯗꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯅꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯂꯥꯏꯐꯇꯨꯒꯗꯤ ꯍꯧꯖꯤꯛꯀꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯦꯜꯂꯞꯅ ꯅꯪꯒꯤꯁꯨ ꯅꯁꯥꯒꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯗꯛꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯃꯥꯁꯤ ꯇꯧꯔꯛꯑꯅꯤ ꯁꯤ ꯍꯥꯏꯔꯛꯑꯅꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡ ꯈꯔ ꯍꯥꯏꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒꯀꯣ ꯀꯩꯀꯩ ꯇꯧꯔꯤ ꯅꯪꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯑꯣꯀꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯒꯤ ꯑꯥꯏ ꯗꯤ ꯄ꯭ꯔꯨꯐꯇꯣ ꯑꯝꯇꯪ ꯁꯣ ꯇꯧꯔꯛꯑꯣ ꯍꯥꯏꯌꯣꯕ ꯁꯣ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯎꯕ ꯉꯝꯗ꯭ꯔꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯌꯥꯔꯗꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯆꯍꯤ ꯁꯨꯕ ꯁꯨꯗꯕ ꯈꯪꯉꯤꯗꯣ ꯑꯗꯨꯝ ꯁꯨꯔꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣ ꯂꯧꯑꯣ ꯑꯗꯨꯝ ꯀꯩꯝ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯔꯅꯨ ꯌꯦꯡꯊꯣꯛꯑꯣꯕ ꯂꯧꯊꯣꯛꯑꯣ ꯁꯤꯅꯤ ꯍꯥꯏꯔ ꯑꯣꯀꯦ ꯌꯥꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯔꯒ ꯀꯣ ꯑꯗꯒꯤ ꯁꯣ ꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯣꯀꯣ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩꯒꯨꯝꯕ ꯅꯪ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯂꯩꯔꯝꯗ ꯇꯥꯔꯒꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯒꯅꯨ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯉꯗꯤ ꯈꯪꯉꯦ ꯈꯪꯗꯗꯤ ꯈꯪꯗꯦ ꯁꯦꯡ ꯍꯥꯏꯔꯛꯑꯣ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯈꯪꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯈꯪꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯗꯣ ꯍꯧꯔꯛꯑꯣ ꯑꯗꯒꯤ ꯁꯣ ꯑꯗꯨꯅ ꯈꯪꯕ ꯈꯪꯗꯕꯒꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯑꯝꯇ ꯑꯣꯏꯕ ꯅꯠꯇꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯈꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯁꯦ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤ ꯌꯥꯅꯤꯀꯣ ꯍꯥꯏꯔꯒꯀꯣ ꯌꯥꯅꯤ ꯀ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯩ ꯁꯣ ꯏꯍꯥꯟ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗ ꯍꯪ ꯌꯥꯔꯦ ꯑꯗꯒꯤ ꯍꯧꯔꯛꯄ ꯌꯥꯔꯦ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯤ ꯁꯤꯅꯤ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯄꯪꯍꯥꯏ ꯍꯥꯏꯔꯛꯑꯅꯤ ꯑꯣꯀꯦ ꯆꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯀꯣ ꯂꯥꯜꯂꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯅꯪ ꯍꯥꯏꯕꯗꯤ ꯈꯔ ꯋꯥꯠꯍꯧꯕ ꯑꯩ ꯈꯔ ꯃꯦꯟꯁꯤꯜꯂꯛꯀꯦ ꯀ ꯍꯥꯏꯔꯒꯀꯣ ꯁꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯗꯛ ꯑꯃꯁꯨꯡ ꯁꯥꯔꯚꯤꯁ ꯂꯩꯒꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯗꯛ ꯑꯃꯁꯨꯡ ꯁꯥꯔꯚꯤꯁꯁꯦ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯚꯦꯂꯨꯗ ꯑꯦꯛꯁꯆꯦꯟꯖ ꯇꯧꯃꯤꯟꯅꯕꯗꯨꯅꯤ ꯁꯝꯂꯞꯅ ꯁꯤꯅꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯋꯥꯅꯤ ꯍꯥꯏꯗꯧꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗ ꯈꯪꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯅ ꯍꯥꯏꯁꯦ ꯀ ꯍꯥꯏꯔꯒꯀꯣ ꯁꯣ ꯃꯥꯁꯨ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯅꯤ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔ ꯇꯥꯔꯒꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯌꯣꯕ ꯑꯗꯨꯋꯥꯏꯗꯨꯗ ꯀꯔꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯒꯣꯜ ꯑꯃ ꯀꯣꯏꯕ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯀꯣꯕꯤ ꯍꯥꯏꯔꯣ ꯀꯣꯕꯤꯁꯤ ꯀꯩꯅꯣ ꯄ꯭ꯔꯗꯛꯅꯤ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯁꯝꯅ ꯄꯨꯊꯣꯛꯑꯒ ꯅꯪ ꯃꯥꯔꯀꯦꯠꯇ ꯆꯝꯅ ꯏꯝꯐꯥꯜ ꯕꯖꯥꯔꯗ ꯊꯥꯔꯦ ꯅꯠꯇ꯭ꯔꯒ ꯊꯧꯕꯥꯜꯗ ꯊꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯔꯤꯕ ꯅꯪꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯁꯔꯞ ꯇꯧꯔꯤꯅꯦꯕ ꯁꯥꯔꯚꯤꯁ ꯄꯤꯔꯤꯅꯦꯕ ꯍꯥꯏꯌꯣ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯔꯚꯤꯁ ꯑꯃ ꯌꯥꯎꯖꯔꯦꯗꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯀꯁꯇꯃꯔꯗꯨꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯄ꯭ꯔꯗꯛꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯚꯦꯂꯨꯗ ꯑꯦꯛꯁꯆꯦꯟꯖ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯗ ꯂꯥꯛꯄ ꯄ꯭ꯔꯣꯐꯤꯠꯇꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯂꯥꯏꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯌꯣ ꯑꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯅꯦꯕ ꯍꯣꯏ ꯑꯗꯨꯗꯣ ꯍꯥꯏꯔꯛꯑꯅꯤ ꯑꯗꯩꯗꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁ ꯃꯈꯜꯗꯤ ꯀꯌꯥꯃꯨꯛꯇꯤ ꯂꯩ ꯅꯪꯅ ꯈꯪꯕꯗ ꯍꯪꯉꯣ ꯃꯥꯅ ꯑꯗꯨꯗꯨꯗꯣ ꯍꯥꯏꯔꯛꯑꯅꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯛꯑꯅꯤ ꯃꯥꯏꯁꯨ ꯃꯥꯏ ꯇꯧꯕ ꯑꯗꯨꯗꯨ ꯃꯥꯏ ꯇꯧꯕ ꯈꯔ ꯍꯥꯏꯔꯛꯀꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯍꯣꯏ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯌꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯨꯀꯥꯟ ꯐꯝꯕꯕꯨ ꯑꯣꯏꯔꯣ ꯒ꯭ꯔꯣꯁꯔꯤ ꯑꯃ ꯍꯥꯡꯕꯕꯨ ꯑꯣꯏꯔꯣ
ꯇꯅ ꯒꯤꯐꯀꯨꯝꯕ ꯁꯥꯕꯒꯨꯝꯕ ꯐꯤ ꯁꯥ ꯁꯨꯡꯁꯥ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯕꯤꯖꯤꯅꯦꯁ ꯉꯥꯛꯇꯅꯤ ꯍꯥꯏꯔꯣ ꯁꯣ ꯑꯗꯨꯗꯒꯤ ꯀꯩ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁꯁꯦ ꯃꯈꯜ ꯑꯅꯤ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯍꯥꯏꯔꯣ ꯇꯧꯕ ꯌꯥꯕ ꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁ ꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯕꯤꯖꯤꯅꯦꯁ ꯗꯦꯕꯂꯞꯃꯦꯟ ꯃꯥ ꯈꯔ ꯏꯅꯤꯡꯕ ꯃꯤꯅ ꯏꯈ꯭ꯔꯅꯤ ꯏꯅꯤꯡꯗ ꯃꯤꯅ ꯑꯗꯨꯝ ꯆꯨꯞꯇꯤꯡ ꯇꯥ ꯂꯩꯈ꯭ꯔꯅꯤ ꯀꯣ ꯑꯗꯣ ꯅꯪ ꯍꯥꯏ ꯃꯌꯥꯝꯗꯣ ꯄ꯭ꯔꯗꯛ ꯗꯤꯕꯂꯞꯃꯦꯟꯗ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯗ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯝꯃꯅꯦꯕ ꯁꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯂꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯩ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯗꯤ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯤꯗ ꯍꯣꯏ ꯄ꯭ꯔꯗꯛ ꯆꯥꯎꯈꯠꯄ ꯈꯣꯠꯄ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯛꯑꯅꯤ ꯆꯨꯝꯃꯦ ꯍꯣꯏ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯔꯕꯅꯤ ꯑꯗꯨꯝ ꯄ꯭ꯔꯗꯛ ꯑꯗꯨꯝ ꯗꯦꯕꯂꯞ ꯇꯧꯍꯟꯕ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯅ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯅꯦꯕ ꯁꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯗꯤ ꯀꯩꯅꯣ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯗꯦꯕꯂꯞꯄꯤꯡ ꯁꯔꯇꯦꯟ ꯀꯥꯏꯟ ꯑꯣꯐ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯥꯔꯚꯤꯁ ꯍꯥꯏꯅ ꯏꯕꯅꯦ ꯁ꯭ꯀ꯭ꯔꯤꯞꯇꯨꯁꯨ ꯐꯖꯅ ꯌꯦꯡꯉꯨ 90% ꯑꯣꯐ ꯗ ꯋꯥꯔꯜ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯨꯟꯅꯒ ꯍꯥꯏꯌꯣꯕ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯃꯨꯟꯅ ꯇꯧꯀꯣ ꯍꯥꯏꯔꯒꯀꯣ 90% ꯑꯣꯐ ꯗ ꯋꯥꯔꯜ ꯄꯣꯄꯨꯂꯦꯁꯟꯁꯦ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁꯅꯦ ꯇꯧꯔꯤꯁꯦ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯈꯣꯟꯖꯦꯜꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯉꯥꯡꯉꯀꯥꯟda 90% ꯑꯣꯐ ꯗ ꯋꯥꯔꯜ ꯄꯣꯄꯨꯂꯦꯁꯟꯁꯦ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯅꯦꯕ ꯈꯟꯈ꯭ꯔꯅꯦꯕ ꯁꯣ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯤꯖꯤꯅꯦꯁꯇꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯪꯉꯣ ꯃꯥꯗꯨꯗ ꯐꯝꯕ ꯗꯨꯀꯥꯟ ꯐꯝꯕ ꯒ꯭ꯔꯣꯁꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁ꯭ꯋꯥꯏ ꯇꯧꯅꯩꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯇꯧꯅꯩꯁꯦ ꯑꯌꯥꯝꯕꯅ ꯗꯨꯀꯥꯟ ꯐꯝꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯦꯕ ꯍꯥꯏꯀꯣ ꯁꯦ ꯂꯦꯠ ꯁꯄꯣꯁ ꯅꯪꯒꯤꯁꯦ ꯁꯣꯔꯨꯝ ꯑꯃ ꯍꯥꯡꯉꯁꯦ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯔꯝꯕ ꯕ꯭ꯔꯦꯟ ꯄꯥꯝꯃꯤ ꯍꯪꯉꯣ ꯑꯩꯗꯤ ꯗꯥꯁꯅ ꯈꯔ ꯌꯥꯝ ꯄꯥꯝꯖꯩ ꯀꯥꯏ ꯍꯥꯏꯔꯛꯀꯅꯦꯕ ꯗꯥꯁ ꯈꯔ ꯄꯥꯝꯖꯩ ꯀꯥꯏ ꯍꯥꯏꯔ ꯁꯤ ꯁꯄꯣꯁ ꯂꯦꯠꯁ ꯅꯪ ꯑꯦꯗꯤꯗꯥꯁꯀꯤ ꯁꯣꯔꯨꯝ ꯑꯃ ꯍꯥꯡꯕ ꯌꯥꯏ ꯑꯦꯗꯤꯗꯥꯁꯀꯤ ꯁꯣꯔꯨꯝꯁꯦ ꯑꯃ ꯍꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯀꯔꯤ ꯊꯤꯡꯁ ꯗꯔꯀꯥꯔ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯍꯪꯉꯛꯑꯣ ꯄꯩꯁꯥꯅ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯁꯤ ꯑꯗꯨ ꯍꯥꯏꯔꯛꯑꯅꯤ ꯃꯤ ꯑꯗꯨ ꯑꯗꯥ ꯀꯩ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨ ꯅꯪ ꯀꯔꯤꯝ ꯍꯥꯏꯔꯨꯈꯤꯅꯣꯕ ꯆꯦꯂꯦꯟꯖꯦꯁꯇꯤ ꯀꯩꯀꯩ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤ ꯊꯦꯡꯅꯔꯛꯀꯗꯧ ꯃꯥꯜꯂꯤ ꯁꯤꯁꯨ ꯍꯥꯏꯌꯣ ꯍꯪꯉꯣ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯀꯁꯇꯃꯔ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯁꯨ ꯍꯣꯏ ꯆꯨꯝꯃꯦ ꯈꯣꯠꯂꯦ ꯂꯣꯏ ꯍꯥꯏꯌꯣꯕ ꯁꯣ ꯆꯨꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯌꯣꯕ ꯁꯣ ꯀꯩꯀꯩ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯕꯤꯛ ꯀꯦꯄꯤꯇꯦꯜ ꯍꯥꯏꯌꯣꯕ ꯄꯩꯁꯥ ꯂꯥꯛꯑꯅꯤ ꯃꯊꯪꯗ ꯀꯩꯗꯧꯔꯦ ꯂꯝ ꯖꯒꯥ ꯇꯧꯐꯝ ꯉꯁꯥꯏ ꯍꯥꯏ ꯃꯌꯥꯝꯗꯣ ꯃꯥꯅ ꯆꯦꯂꯦꯟꯖꯦꯁ ꯍꯪꯉꯤꯗꯅ ꯆꯦꯂꯦꯟꯖꯦꯁ ꯍꯪꯉꯀꯥꯟꯗ ꯀꯃꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯇꯥꯔꯦꯗꯅ ꯑꯗꯨ ꯀꯃꯥꯏꯅ ꯂꯝ ꯂꯥꯛꯍꯟꯗꯣꯏꯅꯣ ꯆꯦꯂꯦꯟꯖꯦꯁ ꯂꯥꯛꯄꯗꯨꯗꯩ ꯑꯗꯨꯗꯤ ꯀꯣꯁꯀ ꯀꯃꯥꯏꯅ ꯂꯥꯛꯍꯟꯗꯣꯏꯅꯣ ꯉꯁꯥꯏ ꯑꯗꯨꯗꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯊꯤꯡꯁ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨ ꯃꯊꯪ ꯆꯦꯂꯦꯟꯖꯦꯁꯇꯤ ꯀꯩꯀꯩ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯊꯤꯡ ꯀꯩꯀꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯂꯝ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯦꯕ ꯀꯁꯇꯃꯔ ꯑꯗꯨꯗ ꯀꯥꯏꯅ ꯇꯥꯕ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯨꯈꯤꯅꯣꯕ ꯉꯥꯏꯈꯣ ꯑꯗꯨ ꯆꯦꯂꯦꯟꯖꯦꯁꯇꯤ ꯀꯩꯀꯩ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤ ꯍꯥꯟꯅ ꯍꯪꯉꯣꯕ ꯆꯦꯂꯦꯟꯖꯦꯁ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯃꯥꯁꯨ ꯃꯤ ꯀꯁꯇꯃꯔ ꯑꯗꯨ ꯑꯗꯥ ꯇꯧꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯑꯣꯀꯦ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯌꯣꯕ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯂꯦꯟꯖꯦꯁꯀꯤꯁꯦ ꯍꯣꯏ ꯀꯣꯟꯅ ꯂꯥꯛꯁꯤ ꯍꯥꯏꯔꯒꯅꯦ ꯅꯪ ꯉꯁꯥꯏꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯀꯩꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕꯅꯤ ꯍꯥꯟꯅ ꯅꯩꯅꯁꯤ ꯍꯥꯏꯌꯣ ꯁꯣ ꯍꯥꯟꯅ ꯀꯩꯗꯧꯔꯦ ꯕꯤꯛ ꯀꯦꯄꯤꯇꯦꯜ ꯄꯩꯁꯥ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯄꯩꯁꯥ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯀꯩꯗꯧꯔꯦ ꯃꯊꯪꯗ ꯅꯪ ꯉꯁꯥꯏ ꯍꯥꯏꯕ ꯆꯨꯝꯃꯦꯕ ꯂꯝ ꯃꯥꯅ ꯉꯁꯥꯏ ꯂꯝꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯍꯥꯏꯔꯛꯀꯅꯦꯕ ꯂꯝ ꯂꯦꯟ ꯖꯒꯥ ꯇꯧꯕ ꯃꯤꯔꯥ ꯑꯣꯀꯦ ꯁꯣ ꯑꯣꯏꯇꯥꯔꯒꯗꯤ ꯂꯝꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯇꯥꯕ ꯃꯐꯝꯗ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝꯗ ꯇꯧꯒꯗ꯭ꯔꯥ ꯍꯪꯉꯣ ꯁꯤꯁꯦ ꯃꯤ ꯌꯥꯝ ꯇꯥꯕ ꯃꯐꯝꯗ ꯍꯥꯏꯔꯛꯀꯅꯤ ꯑꯣꯕꯤꯌꯁꯂꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯀꯝꯄꯜꯁꯔꯤꯗ ꯃꯤ ꯌꯥꯝ ꯇꯥꯕ ꯃꯐꯝ ꯇꯧꯒꯅꯦꯕ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯥꯏꯕꯗꯣ ꯀꯩꯒꯤꯅೋ ꯇꯥꯏꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯣ ꯂꯝ ꯂꯩꯔꯦ ꯑꯗꯣ ꯂꯝꯁꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯂꯝ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯌꯣꯕ ꯂꯝꯁꯦ ꯂꯧꯈꯥꯏ ꯃꯁꯤ ꯁꯄꯣꯁ ꯁꯣꯔꯨꯝ ꯑꯃ ꯍꯥꯡꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤ ꯑꯦꯔꯤꯌꯥ ꯖꯒꯥꯕꯨ ꯍꯥꯏꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯧꯈꯥꯏ ꯑꯃꯗꯤ ꯆꯪꯒꯅꯦꯕ ꯀꯝꯄꯜꯁꯔꯤ ꯃꯥꯁꯨ ꯍꯣꯏ ꯆꯪꯒꯅꯤ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤ ꯆꯪꯕ ꯃꯇꯝꯗ ꯂꯧꯈꯥꯏ ꯑꯃꯗ ꯍꯧꯖꯤꯛ ꯑꯦꯔꯥꯎꯟ 60-70 ꯂꯥꯛꯁꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 60 to 70 lakhs ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯇ ꯍꯥꯏꯗꯤ ꯀꯩꯅꯣ ꯖꯒꯥ ꯃꯤ ꯌꯥꯝ ꯇꯥꯕ ꯖꯒꯥꯗ ꯃꯤ ꯌꯥꯝ ꯇꯥꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯂꯥꯛꯈꯤꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯃꯤ ꯌꯥꯝ ꯇꯥꯕ ꯖꯒꯥ ꯑꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯑꯃꯨꯛ ꯋꯥꯡꯒꯅꯦꯕ ꯄꯩꯁꯥ ꯑꯃꯨꯛ ꯆꯥꯎꯒꯅꯦꯕ ꯑꯗꯣ ꯁꯤꯒꯤ 70 lakhs ꯅꯪ ꯂꯝꯁꯤꯗ ꯂꯧꯕ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯣ ꯆꯪꯈ꯭ꯔꯦ ꯑꯣꯀꯦ ꯍꯥꯏꯔꯅꯤ ꯑꯗꯩ ꯅꯪ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯁꯥꯕ ꯈꯣꯠꯄ ꯁꯣꯔꯨꯝꯁꯤ ꯁꯥꯒꯠꯄ ꯈꯣꯠꯄꯒꯤ ꯑꯦꯔꯥꯎꯟꯁꯤ ꯆꯍꯤ 2-3 ꯑꯗꯨꯝ ꯆꯪꯈ꯭ꯔꯅꯤ ꯁꯥꯕ ꯈꯣꯠꯄꯗ ꯀꯩꯗꯧꯔꯦ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯗ꯭ꯔꯤꯐ ꯍꯥꯏꯕ ꯑꯃ ꯆꯪꯒꯅꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯩ ꯆꯪꯒꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯗ꯭ꯔꯤꯐ ꯃꯤ ꯆꯪꯒꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯩꯁꯥꯅꯤ ꯑꯦꯔꯥꯎꯟ ꯁꯥꯕ ꯈꯣꯠꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯪ 1 crore ꯌꯧꯈ꯭ꯔꯅꯦꯕ ꯍꯥꯏꯌꯣ ꯍꯣꯏ ꯆꯨꯝꯃꯦ ꯌꯧꯔꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯌꯧꯔꯅꯦꯕ 1 crore ꯌꯧꯈ꯭ꯔꯅꯦꯕ ꯑꯗ ꯅꯪ ꯁꯤꯗꯩꯁꯤꯗ ꯄꯣꯠ ꯆꯩ ꯀꯩꯝꯇ ꯂꯧꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤꯀꯣ ꯍꯥꯏꯕꯉꯣꯟꯗ ꯍꯥꯏꯐꯦꯠ ꯔꯤꯃꯥꯏꯟ ꯇꯧꯔꯝꯃꯣ ꯂꯧꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯁꯣ ꯁꯄꯣꯁ ꯄꯣꯠ ꯆꯩꯁꯦ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯄꯣꯁ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯩꯗꯧꯔꯦ ꯂꯥꯏꯁꯦꯟꯁ ꯍꯥꯟꯅ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ
ꯂꯥꯏꯁꯦꯟꯁ ꯑꯃ ꯀꯩꯗꯧꯔꯦ ꯅꯪ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯔꯛꯇ ꯇꯥꯔꯒꯗꯤ ꯅꯪ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯔꯣꯏ ꯂꯥꯏꯁꯦꯟꯁ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯄꯩꯁꯥꯅꯦꯕ ꯅꯪ ꯑꯦꯗꯤꯗꯥꯁꯀꯤ ꯁꯣꯔꯨꯝ ꯑꯃ ꯍꯥꯡꯕ ꯍꯥꯏꯁꯦ ꯅꯪ ꯄꯩꯁꯥ ꯈꯖꯤꯛ ꯈꯔ ꯅꯪ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯌꯥꯕꯤꯔꯛꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯗ ꯑꯗꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯅꯕꯁꯦ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯔꯛꯑꯣꯏꯕ ꯑꯗꯨꯁꯨ ꯄꯩꯁꯥꯅꯤ ꯍꯥꯏꯔꯅꯤꯗꯅ ꯑꯗꯒꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯗꯤꯗꯥꯁꯀꯤ ꯁꯣꯔꯨꯝꯁꯤꯒꯤ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯍꯪꯉꯣ ꯅꯪ ꯑꯦꯗꯤꯗꯥꯁꯀꯤ ꯁꯣꯔꯨꯝꯁꯤ ꯇꯧꯅꯤꯡꯉꯦ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯗꯣꯞ ꯗꯦꯖꯂꯔ ꯀꯧꯕꯅꯤꯀꯣ ꯍꯥꯏꯌꯣ ꯑꯦꯗꯣꯞ ꯗꯦꯖꯂꯔꯅꯤ ꯑꯦꯗꯤꯗꯥꯁꯀꯤ ꯃꯄꯨꯗꯣ ꯍꯥꯏꯔꯦ ꯁꯣ ꯑꯦꯗꯣꯞ ꯗꯦꯖꯂꯔ ꯍꯥꯏꯁꯤ ꯅꯨꯄꯥꯁꯤ ꯃꯣꯏꯗꯤ ꯕ꯭ꯔꯥꯟꯗꯦꯗ ꯅꯦꯝ ꯄꯩꯁꯥ ꯄꯥꯏ ꯂꯩꯔꯝꯃꯤꯅꯤ ꯃꯣꯏꯗ ꯅꯪ ꯁꯣꯔꯨꯝ ꯃꯥꯒꯤ ꯄ꯭ꯔꯗꯛꯇꯣ ꯅꯪꯅ ꯑꯩ ꯗꯨꯀꯥꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯖꯒꯦ ꯍꯥꯏ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯪꯉꯣ ꯃꯥ ꯈꯟꯈ꯭ꯔꯅꯦꯕ ꯑꯃꯨꯛ ꯄꯤꯔꯛꯑꯣꯏ ꯍꯥꯏꯔꯀꯥꯟꯗ ꯀꯝꯄꯜꯁꯔꯤ ꯁꯨꯡꯄꯤ ꯄꯤꯔꯛꯑꯣꯏꯕ ꯀꯩꯅꯣ ꯃꯇꯝꯗ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯟꯅ ꯌꯦꯡꯉꯛꯀꯅꯦꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯅꯪꯅ ꯇꯧꯗꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯃꯥꯔꯀꯦꯠ ꯁ꯭ꯇꯦꯇꯤꯁ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯂꯣꯏ ꯌꯦꯡꯉꯛꯀꯅꯦꯕ ꯑꯗꯨꯒꯤꯅꯤ ꯉꯁꯥꯏꯒꯤ ꯃꯤ ꯂꯩꯕ ꯖꯒꯥꯗꯨꯗꯅꯤ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯀꯗꯣꯏꯗꯣ ꯍꯥꯏꯕ ꯄꯨꯁꯜꯂꯛꯑꯣꯕ ꯉꯁꯥꯏꯒꯤꯗꯣ ꯋꯥꯔꯤꯗꯣ ꯁꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯪ ꯏꯁꯝ ꯁꯝꯅ ꯃꯉꯣꯟꯗꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯔꯥꯏꯠꯁꯦ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔ ꯆꯪꯉꯦ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯣ ꯑꯗꯨꯇꯥꯔꯗꯤ ꯄ꯭ꯔꯗꯛꯇꯨ ꯂꯧꯔꯦ ꯈꯣꯠꯂꯦ 2 crore ꯃꯌꯥ ꯌꯧꯈ꯭ꯔꯦ ꯄꯜꯂꯣ ꯁꯣ 2 crore ꯅꯪ ꯂꯩꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯝꯇ ꯅꯠꯇꯦꯕ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯤꯡꯁꯦ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯑꯝ ꯇꯧꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯆꯥ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯕꯩꯁꯨ ꯂꯣꯟ ꯂꯧꯔꯒ ꯇꯧꯅꯩꯑꯦꯕ ꯑꯗꯨ ꯍꯥꯏꯌꯣ ꯑꯗ 2 crore ꯅꯪ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯕ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯆꯥꯟꯅꯕꯗꯤ ꯈꯔ ꯄꯨꯔ ꯈꯣꯠꯂ ꯇꯧꯅꯕ ꯉꯥꯛꯇꯅꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯦ ꯂꯩꯔꯒꯗꯤ ꯇꯧꯕ ꯅꯠꯇꯦ ꯆꯨꯝꯃꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕ ꯇꯥꯏꯀꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯍꯣꯏ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯗꯦꯕꯂꯞꯃꯦꯟ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯕ ꯃꯇꯝꯗ ꯔꯟꯅꯤꯡ ꯀꯣꯁ ꯂꯩꯇ꯭ꯔꯕ ꯕꯦꯛꯑꯞ ꯑꯦꯃꯥꯎꯟ ꯂꯩꯇ ꯇꯥꯔꯕ ꯅꯪ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯣ ꯀꯨꯏꯅ ꯆꯠꯂꯣꯏ ꯁꯤꯁꯨ ꯍꯥꯏꯔꯝꯃꯣ ꯑꯗꯨꯝ ꯈꯔ ꯅꯣꯂꯦꯖ ꯈꯔ ꯂꯩꯕ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯒ꯭ꯔꯅꯦꯕ ꯄ꯭ꯔꯗꯛ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯗꯤ ꯍꯣꯏ ꯆꯨꯝꯃꯦ ꯍꯥꯏꯔꯅꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯀꯩꯅꯣ ꯃꯇꯝꯗ ꯕꯤꯛ ꯀꯝꯄꯤꯇꯤꯁꯟ ꯁꯤꯁꯨ ꯍꯥꯏꯔꯝꯃꯣ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯁꯦ ꯁꯄꯣꯁ ꯅꯪꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤ ꯀꯣ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯥꯁꯨ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯩ ꯚꯥꯏ ꯑꯩꯁꯨ ꯅꯪꯒꯤ ꯗꯨꯀꯥꯟꯁꯤ ꯌꯥꯎꯔ ꯈꯣꯠꯂꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯑꯩꯁꯨ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯇꯣꯉꯥꯟꯅ ꯍꯥꯡꯖꯒꯦ ꯍꯥꯏ ꯇꯧꯃꯤꯟꯅꯔꯦ ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯑꯦꯛꯖꯥꯝꯄꯜ ꯍꯣꯏ ꯃꯥꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯖꯈ꯭ꯔꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣई ꯐꯦꯁꯇꯤꯚꯦल ꯁꯤꯖꯟꯗ ꯑꯣꯐꯔ ꯄꯤꯀꯣ ꯀ ꯍꯥꯏꯌꯣ ꯍꯣꯏ ꯄꯤ ꯍꯥꯏꯔꯛꯀꯅꯤ ꯁꯄꯣꯁ ꯅꯪꯒꯤ ꯗꯨꯀꯥꯟꯁꯤꯅ 50% ꯑꯣꯐꯔ ꯍꯥꯏꯔꯦꯕ ꯑꯗꯨ ꯃꯥꯏ ꯗꯨꯀꯥꯟꯗ ꯀꯩ ꯍꯥꯏꯔꯛꯀꯅꯤ 80% ꯑꯣꯐꯔ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯌꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨ ꯇꯥꯔꯗꯤ ꯀꯁꯇꯃꯔꯁꯤ ꯀꯔꯝꯕꯗ ꯆꯠꯈꯤꯗꯣꯏꯁꯦ ꯍꯪꯉꯣ 80% ꯍꯥꯏꯔꯛꯑꯅꯦ ꯀꯝꯄꯜꯁꯔꯤ ꯑꯗꯨ ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯩ ꯈꯜꯂꯛꯑꯅꯤ ꯍꯪꯉꯣꯕ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯅ ꯑꯁ ꯑꯗꯨ ꯈꯜꯂꯅꯤ ꯂꯨꯅ ꯑꯩꯅ ꯀꯝꯄꯜꯁꯔꯤ ꯈꯟ ꯇꯥꯕꯅꯦ ꯂꯨꯅ ꯑꯩꯉꯣꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯇꯦꯡ ꯇꯧꯔ ꯁꯨꯃꯥꯏꯅ ꯇꯧꯒꯤ ꯃꯥꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯀ ꯍꯥꯏꯌꯣ ꯄꯤꯛꯈ꯭ꯔ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥ ꯇꯣꯛꯈ꯭ꯔꯣ ꯄꯤꯛꯈ꯭ꯔ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯕ ꯃꯥꯏꯟꯁꯦꯠꯇ ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤꯅꯦꯕ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝ ꯊꯣꯛꯍꯠꯂꯛꯏꯁꯦ ꯑꯅꯧꯕꯗꯤ ꯑꯝꯇ ꯄꯨꯊꯣꯛꯅꯗꯕ ꯇꯟꯅꯕꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯌꯣ ꯁꯤ ꯍꯥꯏꯔ ꯃꯇꯝꯗ ꯃꯥꯁꯦ ꯔꯤꯂꯥꯏꯁ ꯇꯧꯔꯛꯑꯅꯦꯕ ꯑꯣ ꯑꯗꯩ ꯁꯤ ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯁꯜꯂꯛꯑꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯆꯞ ꯃꯥꯟꯅ ꯁꯦꯝꯃꯛꯏꯀꯣ ꯍꯥꯏꯌꯣ ꯍꯣꯏ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤꯅꯒ ꯂꯥꯁꯇꯒ ꯍꯥꯞꯆꯤꯜꯂꯛꯄ꯭ꯔꯥ ꯀ ꯍꯥꯏꯌꯣ ꯍꯥꯞꯆꯤꯜꯂꯛꯇꯦ ꯆꯞ ꯃꯥꯟꯅ ꯁꯦꯝꯃꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯣꯏꯁꯟꯁꯤ ꯑꯗꯨꯝ ꯍꯪꯉꯨ ꯃꯥꯁ ꯆꯥꯎꯈꯠꯄꯗꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯅꯦꯝꯕ ꯈꯣꯠꯄꯒꯤ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯗꯤ ꯁꯦꯀꯦꯟꯗꯔꯤꯅꯦ ꯍꯥꯏꯌꯣ ꯅꯪ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯀꯩꯅꯣ ꯃꯥꯏꯟꯁꯦꯠꯁꯦ ꯑꯁꯤꯅꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠ ꯉꯝꯗ꯭ꯔꯤꯁꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯅꯤ ꯑꯣ ꯆꯨꯝꯃꯦ ꯃꯤ ꯃꯌꯥꯝꯁꯦ ꯇꯟꯕꯒꯤ ꯍꯦꯟꯃꯟꯕꯒꯤ ꯑꯅꯧꯕꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯕ ꯑꯃ ꯇꯧꯕꯗ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕꯒꯤꯅꯦꯕ ꯐꯨꯅꯕꯁꯦ ꯅꯨꯡꯁꯤꯅꯗꯕ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝꯗꯣ ꯍꯥꯏꯌꯣ ꯔꯤꯂꯦꯠ ꯇꯧꯔꯛꯑꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯅꯅꯤ ꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏ ꯃꯇꯝꯗ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣꯝ ꯂꯥꯛꯈ꯭ꯔꯣ ꯉꯁꯥꯏꯒꯤ ꯍꯣꯏ ꯁꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯒ ꯄꯜꯂꯝꯃꯣꯕ ꯍꯧꯖꯤꯛ ꯄꯦꯟꯗꯃꯤꯛ ꯍꯥꯏꯔꯛꯑꯣ ꯑꯗꯩꯗꯤ ꯄꯦꯟꯗꯃꯤꯛ ꯂꯣꯛꯗꯥꯎꯟ ꯍꯧꯖꯤꯛ ꯑꯣꯃꯤꯀ꯭ꯔꯣꯟꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯈꯣꯠꯂꯤ ꯁꯤ ꯄꯦꯟꯗꯃꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯣꯔꯨꯝꯁꯦ ꯁꯠ ꯗꯥꯎꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯔꯨꯝꯁꯦ ꯔꯟ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯥ ꯍꯪꯉꯣ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯦ ꯌꯥꯔꯣꯏ ꯀꯝꯄꯜꯁꯔꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯨ ꯂꯩꯔꯒꯗꯤ ꯇꯧꯕ ꯅꯠꯇꯦ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯒ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯒꯤ ꯄꯨꯔ ꯈꯣꯠꯂꯒ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯏꯃꯥꯟꯅꯕꯒꯤ ꯄꯨꯕ ꯈꯣꯠꯄꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯕꯦꯡꯛꯀꯤ ꯂꯣꯟꯗꯨꯗꯤ ꯅꯪ ꯊꯥ ꯈꯨꯗꯤꯡ ꯊꯤꯗꯕꯗꯤ ꯌꯥꯔꯣꯏ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯍꯣꯏ ꯆꯨꯝꯃꯦ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯕꯦꯡꯛ
tugi loan do thina bhona nang any upay tawra ne in upay jikra mong tawra kani amatam nang dukan da product leiba product tu nang khangna chana bana tragana society locality da nang offer pira nang yona bhona ra ne matam da hoi hona ra ni hara ne dai ta nang business to chakot ngam gitra hango business to nang business to jai tawko matam da khan gi ji kaino imathang sai on khala da di business se chakot han gi haraga khalla ga tawna bang aktan so dumai taw ta ri chakot ngam gitra hango ngamaro ha compulsory ngamaro kainom tan nang sai loan do singba ngamna bai hona ne loan singba ngamda bagi ne ba nang sai yum kai ba mi myam yawi to hayo guram gani thengna ngai noi dai do yum kai ba ko myam thengna ngai hoi ure ko le har kana so adu gini hayo nentai ko adai di adu myam do la so aduna kai dore matam da sai gi lerem je kai no matam da loan do singba ngamna bai khak tang taw khala amina sakot pado ngamaroi ngamda ta amina adagi dinga sai si matung ta ko world economic forum puslak pa yare aba so world economic forum jan ta garba hango world economic forum hana ta garba hango ba tai bo haira pani ta dri bo haira pani ta draga di hoi world economic forum mai kana yamna world ge yam achoi association ma khale sige association ji kaino ha matam da khoi ge natural disaster laiba kholiba toiba mayam sum da khana nei na moidi si corona lakpa khotpa mayam ji moi hana loina pau ji khangma tan moi na haime kaino matam da 90% of the product development business se matam khagi chai khari matung da sigini na haram me ne mai des kaino matam da ngasagi product development business sai da stage hom khuk lai kane stage A habam B habam C habam lai gani A dai business kam makhagi no 90% of the product development business si ga lai ba mi makhai dune only 10% खत्तने product development business sustain तो लेंगे मिस जन बीते ने शिबुक लेबो category में मकैस है मो देखिए 90% से 50% of the product development business टी कहते हैं सही अम्मा की मतुंग तो सीगनी ना है में लेमो रिबा 30 to 40% of the product development business ना traditional business है वो अदुना लेमो रिबा सही अन्य दिन हम की मतुंग तो सीगनी ना है में केकना में तमदंग सही मोंदर business टी तौनिंग तौवे पुतौ तौबा running cost लेतबा backup amount लेतबा natural disaster lai kholi myam si myam ji maram moraga adu ko ne haduna ne haramu adi only sustain taw lai ngam ji only 10% khak tane kam makhal mi no mar mathum myam lai jaba mi ne ayo so nang dis mana mar mathum myam lai ba mi ra hango lai tera ne compulsory so lai ta ga kai da nang sai 90% ni yawi ne mi myam ne pang taw taw ne dum pang taw taw no ba challenges hai asine ba hayo ba sai corona ke bele challenges no sai customer du da du di masani da face to ngam gini na challenges lai me nang face to ngam godro challenges hai du ni hayo adi ma ngam mo ra dai tai sumai to ru la business makhala mani product development business hai makal si business makal nang makha ta na continue to gen khan bra hango toro hera ne compulsory toro hera ne hoi tawro taw ja par kino kiru gino hayo isu waro gano aside na apho business samna ino ngona har ka dei no pina ka dei ja hayo har auna dei gi hinali kai makhal business ma tam dai second part ai ba business development hai duni hayo so koi to business development koi product development focus to de hayo so dei ta ga business development hai ba ji kari idea le like there okay so let's suppose ka hayo adu dei WhatsApp pai ko kan WhatsApp se hoi pai han WhatsApp se kiam ko pai ba kam kan pai ba ho re hani WhatsApp se 2014 15 har ko kanggu na 17 har ko kanggu mai han okay so WhatsApp se lag tringai da smartphone lag tringai da Nokia keypad le mi ko ka hayo hoi le me so Nokia keypad to music kai no per day da 100 message ta ge na tha ba yaram de ho yaram de han adai nang thum phagi kare haram ba se koi message dum thanaraga balance ti loi kidoro ba wari di loi dri ba adum saunoi matang ya nongala cutting to ba ka haram wari do no ala mo nga tang jo adai oi no khai ra ne ma so dwain toraga tawni oi ke hodri tari hojiki hawga leiba generation ji da di hojiki Nokia keypad haiba phone ji hairu matam da khangbi gedra hango khangaro haira ne खंगरोय कई नम तने स्मार्टफोन लाखै लैबे स्मार्टफोन मयाम जे हादे खंगने ना हायरमो होय खंगने हाय हाना कीपैड मदगी स्मार्टफोन ओलखरे
ꯔꯨꯅꯥ ꯂꯩꯔꯝꯃꯤꯀꯣ ꯍꯥꯏꯌꯣ ꯊꯥꯏꯅ ꯔꯨꯅꯥꯁꯤ ꯏꯜꯂꯒ ꯁ꯭ꯇꯥꯔꯠ ꯍꯧꯔ ꯊꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯣꯇꯣꯃꯦꯇꯤꯛ ꯊꯧꯕ ꯌꯥꯕ ꯒꯥꯔꯤ ꯂꯩꯔꯦ ꯑꯣꯜꯂꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯅꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯂꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯍꯧꯖꯤꯛꯐꯥꯎ ꯆꯦꯟꯖ ꯇꯧꯗ꯭ꯔꯤ ꯑꯣꯟꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯁꯤ ꯍꯪꯖꯤꯜꯂꯛꯑꯣ ꯁꯤ ꯅꯣꯏ ꯍꯥꯟꯅ ꯈꯜꯂꯨꯕ꯭ꯔꯥ ꯅꯣꯛꯈꯥꯏꯔꯅꯤ ꯃꯥꯁꯦ ꯃꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯁ ꯈꯜꯂꯨꯗꯦꯒ ꯍꯥꯏꯔꯅꯦ ꯀꯩꯒꯤ ꯃꯥꯜꯂꯤ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯁꯦꯒ ꯍꯪꯖꯤꯜꯂꯛꯑꯣ ꯃꯥ ꯑꯗꯨ ꯗꯥ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯣꯀꯦ ꯍꯣꯏ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯣꯕꯀꯣ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯁꯣ ꯑꯩ ꯄꯩꯁꯥꯁꯦ ꯄꯥꯏꯅꯤꯡꯕ꯭ꯔꯥ ꯄꯥꯏꯅꯤꯡꯗꯕ꯭ꯔꯥ ꯍꯪꯉꯛꯑꯣ ꯄꯩꯁꯥ ꯄꯥꯏꯅꯤꯡꯗꯕ ꯃꯤ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏꯒ ꯍꯥꯏꯔꯛꯀꯅꯦꯕ ꯐꯥꯒꯤꯒ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯍꯣꯏ ꯄꯩꯁꯥ ꯂꯣꯏ ꯄꯥꯏꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯁꯤꯗ ꯑꯣꯖꯥꯁꯤꯡ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯄꯥꯏꯒꯗꯒꯦ ꯍꯥꯏꯁꯦ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯁ꯭ꯀꯨꯜ ꯉꯥꯛꯇꯪ ꯑꯃꯨꯛ ꯈꯟꯈ꯭ꯔꯅꯦ ꯃꯥꯗꯣ ꯇꯥꯛꯂꯛꯇꯦꯒ ꯍꯥꯏꯔꯦ ꯀꯝꯄꯜꯁꯔꯤ ꯇꯥꯛꯂꯛꯇꯦ ꯁ꯭ꯀꯨꯜꯗ ꯇꯥꯛꯏꯁꯤ ꯀꯩꯅꯣ ꯏꯃꯥ ꯕꯕꯥꯅ ꯇꯥꯛꯄꯤꯔꯤꯁꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ ꯑꯐꯕ ꯁꯦꯀ꯭ꯌꯣꯔ ꯖꯣꯕ ꯑꯃ ꯐꯪꯅꯕ ꯁꯦꯀ꯭ꯌꯣꯔ ꯂꯥꯏꯐ ꯑꯃ ꯂꯩꯅꯕ ꯁꯤ ꯇꯥꯛꯑꯝꯒꯅꯤ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯇꯥꯛꯑꯦ ꯀꯣ ꯍꯣꯡꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯔꯛꯀꯦꯒ ꯍꯥꯏꯔꯛꯑꯣ ꯍꯣꯡꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒ ꯗꯥꯏꯁꯦꯛ ꯃꯌꯥꯝ ꯇꯧꯔꯝꯒꯅꯤ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯗꯥꯏꯁꯦꯛ ꯇꯧꯏꯀꯣꯒ ꯍꯥꯏꯌꯣ ꯇꯧꯏ ꯗꯥꯏꯁꯦꯛ ꯇꯧꯔꯛꯄ ꯇꯧꯔꯤꯈꯩ ꯑꯗꯨꯝ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯗꯥꯏꯁꯦꯛ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯝꯒꯦ ꯌꯥꯗ꯭ꯔꯣ ꯍꯥꯏꯌꯣ ꯑꯁ ꯌꯥꯏ ꯅꯣꯛꯂꯤ ꯇꯧꯔꯒ ꯋꯥꯔꯤ ꯁꯥ ꯌꯥꯏ ꯑꯗꯩꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯍꯥꯟꯅ ꯁꯤꯁꯇꯦꯝ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯂꯩꯖꯔꯝꯒꯅꯦꯕ ꯍꯥꯏꯌꯣꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯟꯅ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯂꯩꯔꯝꯒꯅꯤ ꯁꯤꯁꯇꯦꯝꯁꯤꯗ ꯅꯪꯅ ꯑꯦꯖ ꯑꯦ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯆꯪꯉꯒ ꯋꯥꯔꯛ ꯇꯧꯔꯨꯗꯣꯏꯅꯦꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯔꯝꯅꯤ ꯁꯤꯁꯇꯦꯝꯁꯤꯅ ꯌꯣꯝꯁꯤꯟꯈ꯭ꯔꯕꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯁꯤꯅꯤ ꯍꯥꯏꯌꯣ ꯁꯦꯀ꯭ꯌꯣꯔ ꯂꯥꯏꯐ ꯁꯦꯀ꯭ꯌꯣꯔ ꯖꯣꯕ ꯑꯗꯨ ꯁꯤꯅꯤ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯀꯅꯥꯅ ꯀ꯭रिꯌꯦꯠ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤ ꯃꯌꯥꯝ ꯕꯤꯂꯤꯅꯤꯌꯔ ꯃꯈꯩꯅ ꯀ꯭रिꯌꯦꯠ ꯇꯧꯔꯤ ꯑꯗꯨꯑꯣꯏꯗꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯀ꯭रिꯌꯦꯠ ꯇꯧꯕ ꯃꯤꯁꯤꯅ ꯄꯥꯝꯃꯤꯁꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯁꯤꯔ ꯄꯥꯝꯃꯤꯁꯤ ꯍꯥꯏꯌꯣ ꯑꯗꯩ ꯁꯤꯁꯇꯦꯝ ꯀ꯭रिꯌꯦꯠ ꯇꯧꯕ ꯃꯤꯁꯦ ꯍꯥꯏꯔꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯁꯇꯦꯝꯁꯤ ꯀ꯭रिꯌꯦꯠ ꯇꯧꯕ ꯃꯤꯁꯦ ꯄꯥꯝꯃꯤ ꯍꯥꯏꯔꯛꯑꯅꯦꯕ ꯀꯣ ꯁꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯇꯥꯛꯑꯝꯗꯦꯕ ꯈꯪꯉꯝꯗꯦꯕ ꯀꯅꯥꯝ ꯇꯥꯛꯄꯤꯗꯦꯕ ꯇꯥꯛꯇꯕꯩꯅꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯏꯙꯧꯗꯨꯅ ꯕꯕꯥ ꯍꯥꯏꯔꯛꯄꯗ ꯕꯕꯥ ꯄꯨꯄꯨꯗꯨꯅ ꯕꯕꯥ ꯍꯥꯏꯔꯛꯄꯗꯨ ꯅꯪ ꯕꯕꯥ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯅ ꯅꯪ ꯑꯉꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯅꯪ ꯑꯉꯥꯡ ꯍꯥꯏꯔꯛꯄꯁꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯑꯃꯨꯛ ꯃꯥꯏ ꯑꯉꯥꯡꯗꯨꯒꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯨꯔꯅꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯂꯥꯛꯄꯩꯅꯦ ꯁꯨꯡꯍꯣꯡ ꯍꯣꯡꯗ꯭ꯔꯤꯗꯣ ꯍꯥꯏꯌꯣ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯌꯣ ꯑꯗꯨꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯔꯤꯌꯦꯂꯥꯏꯁ ꯇꯧꯈ꯭ꯔꯅꯦꯕ ꯍꯥꯏꯗꯤ ꯑꯗꯩꯀꯣ ꯑꯗꯨꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨ ꯃꯈꯥ ꯂꯥꯛꯄꯗꯩꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯋꯥꯆꯞꯀꯤꯗꯣ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯣ ꯍꯣꯏ ꯋꯥꯆꯞꯁꯦ ꯂꯥꯛꯈ꯭ꯔꯦ ꯀꯣ ꯋꯥꯆꯞꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯆꯞꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏ ꯃꯇꯝꯗ ꯖꯅꯋꯥꯔꯤ 2009ꯗ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ ꯀꯣ ꯂꯣꯟꯆ ꯇꯧꯔꯤꯁꯤ ꯀꯅꯥꯅꯣ ꯕ꯭ꯔꯦꯟ ꯑꯦꯛꯇꯟꯒ ꯖꯦꯝꯀꯣꯝꯒ ꯃꯕꯥꯅꯤ ꯄꯨꯊꯣꯛꯈꯤ ꯋꯥꯆꯞꯁꯦ ꯄꯨꯊꯣꯛꯄꯗ ꯆꯪꯈ꯭ꯔꯤꯁꯦ ꯑꯣꯟꯂꯤ 50,000 to 60,000 ꯑꯗꯨꯐꯥꯎꯗꯅꯤ ꯆꯪꯈ꯭ꯔꯤꯁꯤ ꯅꯪ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯋꯥꯆꯞꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯦ ꯋꯥꯆꯞꯁꯤꯒꯤ ꯃꯄꯨꯁꯦ ꯍꯧꯖꯤꯛ ꯀꯅꯥ ꯑꯣꯏꯔꯤ ꯑꯗꯩ ꯑꯃꯨꯛ ꯍꯪꯈ꯭ꯔꯣ ꯈꯪꯗꯦ ꯈꯣꯠꯇꯦ ꯈꯪꯕ ꯃꯤꯅ ꯈꯪꯉꯤ ꯈꯪꯗꯕ ꯈꯪꯗꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯐꯦꯁꯕꯨꯛꯇꯤ ꯄꯥꯏꯀꯣ ꯍꯥꯏꯌꯣ ꯐꯦꯁꯕꯨꯛꯀꯤ ꯑꯣꯅꯔꯁꯤꯗꯤ ꯀꯅꯥꯅꯣ ꯍꯪꯉꯣꯕ ꯈꯪꯕ ꯃꯤꯅ ꯈꯪꯉꯤ ꯍꯥꯏꯔꯛꯑꯅꯤ ꯈꯪꯗꯕ ꯃꯤꯅ ꯈꯪꯗꯦ ꯍꯥꯏꯔꯛꯑꯅꯤ ꯑꯣꯀꯦ ꯃꯥꯔꯛ ꯖꯀꯔꯕꯔꯒ ꯇꯥꯈ꯭ꯔꯕ ꯀ ꯍꯥꯏꯌꯣ ꯇꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯣꯀꯦ ꯁꯣ ꯃꯥꯔꯛ ꯖꯀꯔꯕꯔꯒ ꯑꯩꯁꯦ ꯐꯦꯁꯕꯨꯛꯀꯤ ꯑꯣꯅꯔꯅꯤ ꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯇꯩ ꯇꯣꯉꯥꯟ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯐꯦꯁꯕꯨꯛ ꯈꯛꯇꯗ ꯍꯥꯏꯔꯁꯦ ꯍꯥꯏꯌꯣ ꯃꯥꯔꯛ ꯖꯀꯔꯕꯔꯒꯅ ꯐꯦꯁꯕꯨꯛ ꯈꯛꯇꯗ ꯄꯔ ꯗꯦꯗ ꯃꯉꯣꯟꯗ ꯂꯥꯛꯑꯝꯗꯣꯏꯕ ꯏꯟꯀꯝꯁꯤ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯪꯉꯣ ꯑꯁ ꯃꯁꯤꯡ ꯊꯤ ꯉꯝꯗꯦ ꯍꯥꯏꯔꯛꯑꯅꯦꯕ ꯀꯝꯄꯜꯁꯔꯤ ꯉꯝꯗꯦ ꯇꯥꯃꯁꯨ ꯕꯤꯂꯤꯌꯟꯗ ꯂꯥꯛꯏ ꯁꯣ ꯑꯩ ꯅꯝꯕꯔ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯣ ꯃꯉꯣꯟꯗ ꯄꯔ ꯗꯦꯗ ꯃꯉꯣꯟꯗ ꯂꯥꯛꯏꯁꯤ $21.5 million ꯍꯥꯏꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯛꯈ꯭ꯔꯅꯦꯕ ꯑꯃꯨꯛ ꯑꯗꯨ ꯇꯥꯕꯗ $21.5 million ꯄꯔ ꯗꯦꯗ ꯂꯥꯛꯏ ꯃꯉꯣꯟꯗ ꯏꯟꯀꯝꯁꯦ ꯇꯥꯔꯒꯗꯤ ꯅꯪꯗꯤ ꯑꯗꯨꯏ 1 ꯃꯤꯂꯤꯌꯟꯗꯣ 21 ꯇꯣꯛꯈ꯭ꯔꯣ 1 ꯃꯤꯂꯤꯌꯟꯗꯣ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤ ꯀꯥꯏ ꯍꯥꯏꯌꯣꯕ ꯍꯣꯏ ꯀꯩꯅꯣ ꯈꯥꯏꯔꯛꯑꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ 1 ꯃꯤꯂꯤꯌꯟꯗꯣ ꯇꯣꯛꯈ꯭ꯔꯣ 1 crore ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯪꯉꯣ ꯃꯉꯣꯟꯗ ꯀꯣꯏꯁꯟꯁꯦ ꯍꯣꯏ ꯍꯥꯏꯔꯅꯤ 1 crore ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯣ 50 lakhs ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯌꯣ ꯍꯣꯏ ꯈꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝꯗꯨꯅ ꯌꯣꯝꯖꯜ ꯂꯩꯈ꯭ꯔꯕꯅꯤꯅ ꯆꯥꯎꯈꯠꯄꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯌꯣ ꯁꯤꯁꯇꯦꯝꯗꯨꯅ ꯍꯥꯏꯅ ꯌꯣꯝꯃꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯉꯝꯗ꯭ꯔꯤꯗꯣ ꯍꯥꯏꯌꯣ ꯇꯥꯏꯀꯣ ꯁꯣ
aduna kaidaram tan ngasai mi di mark zuckerberg hoi toy jidi kaidare world da paisa pa mi tana khalai ne magi generation do magi maming ji tum lehongna bagi thabang ne tawris so aduna laiba atai application atai ju myam laigre messenger laiba instagram laiba twitter adagi google youtube ko myam laije adagi ban hojik whatsapp tu ma lawram hayo so mark zuckerberg hai banu paji whatsapp se law jingai digi hana ma millionaire oi leram abane mana masai ko application ama nongna puthok char masu yadra hango si ai harakane adu puthok tabida mana whatsapp se ne lai ji kari manung gi ma si ko jam hango be mai tok pam la hairan du hairan hoi chume la le chong ai be chume chume kai na matam da se any business am tong matam da loyal customer dakar oi de ho so aduna kadare whatsapp ki di kadare loyal customer mayam le world le riba mi pum khudima whatsapp pai da ba amata leke even uji online na class matam da angang masa bo da whatsapp pai ba sin ba hei whatsapp se kadare lai ba nung ji nungai ba secure ju oi ko aduna se suppose ai je mark zuckerberg ne na khallo ayo nang no whatsapp se pai ba customer man ai na won haire nang se ai aji application nong na putok pani sigi application gi maming why apps ko sabo lo bidang ai ayo sigi application je ai nong na pirage nang sinaro nong da lupa lising taram ju pirage ado nang whatsapp to pa no ka thakro ai gi application jo na payu ha nang application jo whatsapp to ka kadar ko oidra ngo kram di ka oi ha kan kam na tak kan ya kan Ding ma ko oi ha kan ni kai do wen ko oi de hango mo question no hango na no hai ni le gano kai do wen ka tu je question hango ko oi ka tu ne kai gino mana ko oi ha ta di ne kai do wen ko oi de ha kan mai to kom ha ne mana khang jaba ai di whatsapp si dai kuina para mina ai si na ba sei document file ai friend circle me am le ko le ha ra ne no pe de kai khang di ko te ha ra ne ko chum me ke no matam da ko whatsapp si de ga sei manga tru pa la ba mai function kamai to no khangi secure oi khangi adai ai friend circle me am le gre ai group me am le gre ai data document me am le gre no ne pe application ji nang kaim tu khang mana tri so odana mark zuckerberg hai banu pa ji kai dore ma di hana pasha pa da tana le mi ne ma di celebrity nek tana advice toroga torosu yadra hango yai ha kan adumai to le gi ta di ma di business ta ma gi business ji kai dore pasha pa ba mamin chat la roi aduna kai dore aduna we je le ta bani na ama we ama hukte le kai nam ta nang ma sai pasha pi ga application pi bi aduna tan we le te pasha thuna pai bi adumai to ta ga jo mi am tan ya bi rak te ya ta mi ne kai dore ngai ma sai whatsapp to man lo gi bane hayo ban hai ko so man whatsapp se lo gi je kam kan ma tam da february 2014 da lo gi ban hayo WhatsApp se lower kan dani ngasai video call ya rai ba voice record tha be rai ba GIF emoji story share taw bi rai ba even ji paisa tha be rai WhatsApp ta hayo so WhatsApp se lai jina kya dana ma tam da 19.3 US million dollar da lai gi hayo so 19.3 US million dollar ka ji kem chaw paisa no hango ti chaw dra hayo chaw hai ra ne so suppose hai ma ai ji mark ka bong ne haro million dollar or billion dollar 90 million dollar so nang hairamo ai je mark zuckerberg ne haro nang no whatsapp to puthoi ba mi duni haro suppose nang sai whatsapp se puthoki ba only 50 to 60,000 da puthoki bani ne ko ai adai suppose nang je application se 50 to 60,000 puthoki bani ai nang on lakh tara da pir ga leiram gi haba nang pir yaram gadra hango dai ko si yaram moi har kane compulsory yaroi kaino tam da nang lakh tara de nang thang si am da loi ki ne dengo lui grande adu mark zuckerberg hai banu pa jina magi nangi application law ge hari je kainom khallaga ne bhai endai ko aduna na ma law gi bai nangi application to umor oi le huduri endai ko paisa khara uda ba kangu oi tari lak tra do pi gini ga ha ne ha ba hayo ba mark zuckerberg banu pa jina nangon da application law ge hari je ma kainom khallaga ne bhai ma logi bai na application umor le hudora bane dum ga hairam mo hoi chume hairan so nang laktra nang sinam da loi ga ne nang sai gi 9 adugi ne nang sai gi nang gi de laktra sinam loi ga ni nang gi application ri ga dore mi gi ju oi ga ni umor le hudore
so aduna 19.3 US million dollar da lei do nangi generation mari manga budi ne karim to du ko na ka ne paisa do application ku chana value da ne lei do ma hairamo so kaino ma to jama tam dang sai lerimi business tu man lo kan da upgrade to kan develop to lai ne business development ne ma to kamai to ino e-commerce platform da work to hairamo so ngasai ki product development lai ba traditional business lai do kai mai na physical no work to physical no work to min ke dore mangon apan thing ba challenges sama mayam thing na ka ne adu gi ne sa khot pangam na tri do hairamo no let's suppose hairamo sai mo सबना नंग जे कईगुम फ्लिपकार्ट अमेजोन नंगी पोसे म चेले हरो कए हरो अदे खोइ सिदे पेंडेमिक तौरी लॉकडाउन तौरी है मतम नंग पोसे दो लाकनु है थिंगम गदरा हंगो नमो यार कने कंपल्सरी ngमो अदुनो कइदरा मतम दसे कईगुम सपोज अमेजोन जे मणिपुर फिजिकल ओइन लेरम है फिजिकल ओइन तागिन मा हजि वर्ल्ड की सिन बथुंग यौंगमी बा खंग ले खंग अमी म्याम जे खंगदरा हंगो खंगो या कने खंगोई कंपल्सरी खंगोई बा ma lem da bu ya shi ma jai na na hai mo si so aduna ne khoi si wali go yam na pa so ne expand to je si gi ne so ha be palam mo si bu ji ka ki daw le le confused te confused te ko hayo wa boring chu bro ko pro hango chu de ko te no ai ko ne ka ne da ha okay da ta de ma khan kan ni to je ko ha ko so ai sai ko loyal customer hai bo ai pan gi ko hayo so I koi going na kadore country chama gi matak ta loyal customer lei ayo so world lei je punna 190 country ni I koi going na country chama gi matak ta loyal customer lei haramo so label loyal customer lei ba myam se p by q ratio da cha man na sali le ta de p by q ratio ji kai hango ko sana skang di haran nang kaw wi ro ngani ayo class 9 class 11 da maths ta thengna mani p by q ratio have been rational number da yaw ban hayo okay adai suppose hayo mas ko na ki ngai da class 6 7 da class 6 7 ni math da koi pukhi ma lei pukhi square pitch main chawi pak chawi pukhi ji da mi tara na thabak su tara ga di mi kai da loi ga ni kai tamai ko hayo hoi tame adu job te apply to ra taude ara kane so reality di apply tawe so p by q ratio ko business te apply tawe business ki tam da haira ji hayo nga sagi e das ki mana pang yu som de ngai product development ki hai gi dara e das ki haira ji hayo so nang na suppose e das ki som chang matam da e das ki fruit ama nang na pam jai fruit ama yeng matam da fruit si da kai kai di yeng gani hango ma du ma gi si sa du phi ji ka mai tawi yu du da me haira ni hoi chumi so yeng is kaino tam ya na magi pg gi mai quality ha bam yengani aduga subconsciously nang price yang kani hayo okay aduni nga sai kai p by q ratio question nati ko price by quality ha bane so series da strategy ohum khak share tau ke mun taw ka hayo han bada na sai gi nang series so ma han baji da kadare edas ki fixed ki price 1 lakh p ha to my quality is na best quality similar next ki showroom chama no fruit ki price lupa chama pi haro do mai lisingam pi pharo well lisingam pi di tokro chama pi do mayo lisingam pi da haro ama de am jaw to mon do lak chaholi maram lei bai ni ama lising pi haro haro no sing pi ai ne adum chakhi ne ba ha ba chama pi do mayo chama pi the my quality is ne kadare worst quality ni hayo single use ni worst quality ni aduga third ki showroom jinam kadare chamana free ni magi price na affordable price hoy adu quality is na good quality hoy from low ni hango na compulsory dum third ki jara kane affordable hoy ba good quality hoy kane kai gro nang best quality pam dis ke hango ji hoy ai price tu sana de price tu chawon bagi ai best hoy du pam hai tar price tu sana de ko te kane to ba chum me adu ne choduna nga sai leiba koi country chamai mathakta leiba dor ka sam leiba me amsi p by q ratio da chamana chan namo dama hairamo eka aduga khoina associate tori industry hai tar gadi amani ka kanatte 23 plus line of industry leiba industry leiba me amsi so industry ngaktan so manipur da industry so industry leiba ubra hoji phoi oina hango leite ha kan leite hoi industry manipur da foundation ani di horei kram no ha kanda food industry ka tourism ka foundation ho rahi
ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯔꯣꯏꯗꯣꯏꯅꯣ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯣ ꯁꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤ ꯂꯩꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯔꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯥꯏ ꯇꯤ ꯂꯩꯔꯤ ꯏꯖꯨꯀꯦꯁꯟ ꯂꯩꯔꯤ ꯍꯣꯝ ꯑꯦꯟ ꯂꯤꯕꯤꯡ ꯂꯩꯈ꯭ꯔꯦ ꯋꯥꯠꯁ ꯑꯦꯟ ꯖꯨꯋꯦꯂꯔꯤꯁ ꯍꯦꯜꯊ ꯑꯦꯟ ꯀꯤꯌꯔ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯌꯣ ꯈꯔ ꯄꯟꯕ ꯌꯥꯕ ꯈꯔ ꯍꯥꯏꯌꯣ ꯑꯇꯩ ꯍꯥꯏꯔꯨꯅꯨ ꯁꯤ ꯄꯜꯂꯤꯁꯤ ꯈꯤꯇꯪ ꯍꯥꯏꯌꯣ ꯑꯗꯣ ꯀꯝꯄꯅꯤꯁꯇ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯝꯄꯅꯤ ꯆꯅꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩ ꯁꯤꯗ ꯀꯝꯄꯅꯤꯁ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁ ꯅꯪ ꯍꯥꯟꯅ ꯅ꯭ꯌꯨꯇ꯭ꯔꯤꯄ꯭ꯂꯁ ꯇꯥꯔꯝꯃꯅꯤ ꯀꯥ ꯍꯥꯏꯌꯣ ꯅ꯭ꯌꯨꯇ꯭ꯔꯤꯄ꯭ꯂꯁ ꯑꯗꯒꯤ ꯀꯦꯟ ꯑꯥꯔ ꯑꯣ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯥꯏꯡꯒꯤ ꯀꯦꯟ ꯑꯥꯔ ꯑꯣ ꯑꯗꯒꯤ ꯇ꯭ꯔꯤꯞ ꯁꯔꯚꯔ ꯑꯦꯛꯁꯆꯦꯟꯖ ꯋꯥꯔꯜ ꯁꯤ ꯈꯤꯇꯪ ꯄꯜꯂꯣ ꯑꯇꯩ ꯃꯌꯥꯝ ꯄꯜꯂꯨ ꯇꯥꯏꯀꯣ ꯅ꯭ꯌꯨꯇ꯭ꯔꯤꯄ꯭ꯂꯁ ꯄꯜꯂꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯕꯤꯛ ꯇꯤꯀꯦꯠ ꯑꯥꯏꯇꯦꯝ ꯉꯥꯛꯇꯅꯤ ꯍꯥꯏꯌꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯕꯤꯛ ꯇꯤꯀꯦꯠ ꯑꯥꯏꯇꯦꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯗ ꯈꯪꯗꯦ ꯑꯗꯨ ꯀꯩꯀꯩ ꯊꯣꯛꯄ ꯍꯥꯏꯔꯛꯀꯅꯤ ꯁꯣ ꯕꯤꯛ ꯇꯤꯀꯦꯠ ꯑꯥꯏꯇꯦꯝ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯁꯜꯂꯣꯕ ꯕꯤꯛ ꯇꯤꯀꯦꯠ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯇꯤꯀꯦꯠ ꯑꯆꯧꯕ ꯍꯥꯏꯖꯜꯂꯣꯕ ꯅꯣꯛꯍꯜꯂꯣꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯣ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯌꯣ ꯅꯠꯇꯦꯀꯣ ꯍꯥꯏꯌꯣ